Mama Oibisinggi Khongjang Thingnaba government na Valley District Singda Mapung Fana Curfew Thamjinkhre. Ngasi Mama Oibisingna mafam khudingmakta apunba khongjang changsinaba sem sakhre maraksida ngarang numidang athengbada Valley District mangamagta curfew Mapung Fana thamnaba mari lenaba DC singna order thokre haire. Press na phangba paw amagi matungin na ngarang numidang athengbada Imphal East District, Imphal West District, Thoubal District, Kaksing District amasung Bisnupur District ki District Magistrate singna ngasi curfew komthoktanaba order thokre haire. Curfew komthok patoktuna ngasi Mapung Fana curfew chatnahanabagi order ase Mama Oibisingna Khongjang chathanaba sem saba loikraba matungdane Khwairambal Kaithel Joint Coordinating Committee for Peace ki co-convener K Danesorina Paumisinga unaba madahai tha asigi kundagi haugadoriba parliament ki nongju mifamda state asida thokli bairang asina Mama Oibisingna kaya yamna wari haibasi khangannabagidamak ngasigi Khongjang changsinaba sem saba loire. Khwairambal Kaithel da pangthokiba paumisinga unaba duda mahakna makhata na haike Khongjang asi maruwaina state asida tokhai balaingak thamba yaroi Manipurdagi narco terrorism muthatlo athubada assembly mifam famduna miyamgi apamba warep law amasung state asida NRC sanahaluaiba pandam asida changsingadabane ngasi ayuk pung 13 dagi nungthil pung ama phauba laikai imasingna lambida thoktuna Khongjang changsinbiduna thamliba pandam sing asi khwala waina lawbiyo. State asida santi hanjilhanana bagi pandam da sangsin gadoriba Khongjang asida lamdam asida khundaminariba phurup khudingmakna khenaba thamdana saruk yabiyo. Khongjang asi mai pakna bagidamak laikai club organization amasung mipum khudingmakna sawatpiyu haina Dhanesorina appeal tawre.